अहानबदा मरुओइब पाउ कुंथ्राउमदोइ सुबा आसाम राइफल्स ता चथरखिबा एम्बुस ता चेनबने हाइबा कदरामा मणिपुर पुलिस ना फागटपा ngamkhre amadi judiciary system leitrabadi democracy ke wahan thok leite haina veteran politician o joina phongdokre मैम खुरुमजरी नॉर्थ ईस्ट विंडो टीवी ने संदोक्चबा नुमिदांगी मणिपुरी पाउ मीडिंग ताबिरिबे सिंगबु सुरबला माइरेंबमना तराम नोक्चरी हौजिक मैम द पाउ मचा खाइना पिजरी कुंथ्राउमदोइ सुबा आसाम राइफल्स ता चथरखिबा एम्बुस ता चेनबने हाइबा कदरामा मणिपुर पुलिस ना फागटपा ngamkhre हौखिबा तारिख 38 गे नुमिदांग वरम पुंग मंगा हेलकपदा नंबोल सबल लेकाइदा कुंथ्राउमदोइ सुबा आसाम राइफल्स ता चथरखिबा एम्बुस ता चेनबा लोन थिंख्रबा लालहौलु पीएलगी कदरामा फारे हाइरी मणिपुर पुलिस की माइकैदगी थादोरकपा पाउ अमदा इम्फाल वेस्ट डिस्ट्रिक्ट के मनुंग चनबा कमेंगदा खुदलाई पाइबसिंग लैरे हाइबगी अकक्नबा पाउ अमा फंगबदगी सिक्योरिटी फोर्स सिंग कंबाइन टीम ना थीबा हुंबगी थबक चथबदा इम्फाल वेस्ट डिस्ट्रिक्ट की लेकिन राबिदगी खोमद्राम ओजित सिंह एलाइस कैलाल चही 93 फाबा ngamkhibani हाइरी महाक लोन थिंख्रबा लालहौलु पीएलगी थबक थोरम सिंह तवी हाइरी महाक ममांग दसु कुमजा लिसिंग नि गसु मतरेता मणिपुर पुलिस ना फाखिबा लैख्रे हाइरी महाक ना फोंगदोरपगी मतुंग इना नंबोल गे एम्बुस ता हकथेंगना चेने हाइरी एम्बुस तथरम लब मतुंग मियोय खरग लोकताक पाट की मफम अमदा खुलाई सिंह लोसलम की हाइरी हाइरबा खुलाई सिंह अदुसु मणिपुर पुलिस ना फागटपा ngamkhre मणिपुर पुलिस ना फागटपा ngamlaba खुलाई सिंह अदुदी A4 राइफल अमा मैगजीन मरी HK राइफल अमा मैगजीन अनि AK राइफल अनि मैगजीन मंगा इंसास राइफल अमा मैगजीन अहुम लेथोट सेल अहुम AK एमुनेशन चामगा हुंबुद्रा M16 एमुनेशन चनी के तरा तरुक इंसास एमुनेशन हुंबुतरेत हाइरिबा सिंह असनी मखाताना महापु वहंग पहंग चथरी अमदी चेनबा सिंह फानबा मणिपुर पुलिस न होटनरी हाइना पावसना मखातारी Judiciary system leitrabadi democracy ki wahantok leiti haina veteran politician o joina phongdokre ngasi congress bhavan da pangthokiba pawgi mifam amada mahakna makhatan hai india ki democracy asida judiciary system leitrabadi madu democracy leitri haina lobu yare manipur da chapchana judiciary system chatnadun lakhi adubu sahi humudra manga india da manipur na tinduna lakpa sida ngasi di judiciary system da manipur miyam na thajaba leitrabra haibagi chingnaba fahanle kumjali लिसिंग अनिगा कुनिथोइदा पांगथोकिबा इलेक्शन दा सीट हुमफु लेबेगी मनुंगदा सीट 53 दी इलेक्शन पिटिशन फाइल तवी मसदा मकोइगी मथक्ता वयल सथदना थादोकिबा हाइबसी मणिपुर मियाम दगी जस्टिस मतपनी हाइना महांगना मखाताना फोंदोकी मणिपुर की प्रजा दा कर्म कांड जस्टिस है पिगदरी बनाओ अदुगी हिरम जिदा अकोइना खंगरे मदली 2020 की ममांगदा 2017 दा तबोदा the talking election the show. Yes, my am do away, Nangan Gidi, Adam Pongre. Adogati election the work and the Nasum the La Aranda, my am Toroga Lava. Madaki Bizarre town of High Court Lak and the High Court of Maduni Bizarre top the Dana. Aranda sing to Sarga, Adam Shalangraga, Adam Funzangragati. Karai, the judicial system, the Hingada, Karai, the democracy Hingada. Sum the Babu. विचार तौरगा दंडी पीवा अचुंबदबु प्रमोट तौबा हाइबदो मधु मणिपुर दा हुजिक लेबे जुडिशियल सिस्टम बिदो होइतोपा यारिब्रा मरम जिना आइना इबा चिठी दा हाइजरी जे अहानबदा गवर्नर अमसुंग अकोइ बार की फेडरलिटी मयामना अकोइ सतना हनकी चीफ जस्टिस से मतम जान जॉइन डाउन बिरे अन मधु इनमता I on behalf of my party and myself on behalf of the people of Manipur I go thagachari I go hujik ano chief justice na matam chana maya kaya gi mamang dagi wali judge ani ha poije mashe ani thubada yam thuna happy badaya hujik sahi ani sujal abne
ꯌꯥꯝ ꯊꯨꯅ ꯍꯥꯞꯄꯤꯕ ꯇꯥꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯖꯁ ꯍꯥꯞꯄꯦꯗꯅ ꯍꯧꯖꯤꯛ ꯖꯁ ꯃꯉꯥꯁꯦ ꯍꯦꯛꯇ ꯁꯨꯔꯦꯔꯒ ꯍꯦꯛꯇ ꯄ꯭ꯔꯕ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯕꯤꯁꯥꯁꯦ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯝ ꯍꯥꯏꯅ I request the authority, I request the Chief Justice, I request the Governor, I request the Law Minister to work out a mechanism. Karam haina hauji ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏ ꯀꯣꯔꯠꯇ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯀꯦꯁ ꯃꯌꯥꯝꯁꯦ ꯀꯔꯝ ꯍꯥꯏꯅ ꯊꯨꯅ ꯂꯣꯏꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯀꯔꯝ ꯍꯥꯏꯅ ꯊꯨꯅ ꯀꯦꯁꯒꯤ ꯂꯣꯏꯊꯣꯛꯄ ꯌꯥꯒꯗꯒꯦ ꯖꯖ ꯑꯅꯤ ꯊꯨꯅ ꯍꯥꯞꯄꯤꯕ ꯖꯖ ꯑꯅꯤ ꯊꯨꯅ ꯍꯥꯞꯄꯒ ꯂꯣꯏꯅꯅ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯌꯥꯔꯤꯡ ꯇꯧꯕ ꯍꯥꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯋꯥꯛ ꯑꯥꯎꯠ ꯇꯧꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯄꯨꯊꯣꯛꯄꯤꯌꯨ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩ ꯉꯔꯥꯡ ꯑꯩꯅ Chief Justice ka ate ate igiba che mayamdo ai mayamda sakula tawna ba Sugunu Assembly constituency ki MLA 𝐂𝐲𝐸𝐯 ki meeting makhada Ayushman Bharat mission ki manung chana health card sabagi thabak sing makhata ngasisu kakting khunauda pangthokre kumjali sing ani ga kul humdoi degi haurakhiba irang na sokhallaba miyam gi tabak khanduna MLA 𝐂𝐲𝐸 na ana layeng gi matang lakpada miyam da sel thum gi khudong cha daba lakpa matamda kharata oirabasu mating oinaba atangba senpham sing mahak na puthokduna Sugunu gi tongan ba mafam sing da card sabagi thabak leptana chatharakpagi manung channa sathakiba card sabagi thabak aduda kakching punaugi ward number 1 dagi 8 phawbagi card sahodaba amadi card update tawgadaba singi card saba amadi update tawbagi thabak sing pangthokhi ngasi card sabagi thabak pangthokhi baduda chawrak na miyoi chanirongi card sakhi makhatana awatpa sing su sakhi gani hairi hiramasigi matangda khunja amana fongdorakpada asuk yamna wanaraba matam asida miyamgi yaifanabagi damakta MLA 𝐂𝐲𝐸 na paikhatlakliba thabak asibu thagatpa fongdorakli Ibutang taraga maridagi akoy sugnu kendra sida tongan ba akoy khungmang sida kendra siga honorable MLA 𝐂𝐸𝐯 singana akoy handaki lana soluraba awana taraba praja singi dangta khanbiraga akoy kendra sida laiba lairaba imung adai thabak suruga hingjaba kaya gi dangta akoy government na piriba haksel gi tengbangi card ase akoy hoki butang tara maridagi kendra sigi tongan ba akoy khun sinda saba hujrakpani Madugi makhat sathajara koi na koi ngasi kakching khunau koi wanmu wani ai thong koi kakching hungda saba hojare hojari base koi praja singi maikai dagi amadi laiba kakching khunau gi wanmu 1 2 ai ki miyamna asigomba yamna waraba tanja sida honorable MLA na achangba paisa kuduma puthopiduna praja singda paisa amata tinghanna koi sugma government gi pira iba koi haksel gi card sabi program si pangthokpadu praja singi harauba amani numaibado honorable MLA go koi thagachabu phongdokchari loinana akoi ngasi asi card akoi sama gi mathaga saba hojakre ado ai makhata na lemoriba praja sing khun akoi ward number 1 dain ai phawda laiba card sahodaba pahhodaba amadi chief minister gi card pairaga prime minister do onkhakkadaba sing adu so akoi makhata na akoi adum sada jagi gani maramaduna ꯀꯦꯟꯗ꯭ꯔ ꯁꯤꯒꯤ ꯑꯣꯅꯔꯦꯕꯜ MLA ꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯦꯖ ꯑꯦ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯃꯇꯦꯡ ꯋꯥꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ Manipur University da contract basis ta thabak tawraklaba staff singna taliba demand sing athuba matamda thabak to onthok piyu haina University asigi casual contract engage staff association na sinduna ngasi Manipur University campus ta wakat mi fam dana khongjang changchenkhre Manipur University casual contract engage staff association MUCCESA na taliba demand singdi haukiba kumjali singani gatra mapanda tongan ba post ki recruitment tauki maduda junior assistant amadi multitasking ki exam ngasi fawba pangthokana lairi olakpa chahi lisingani ga kunda amuk anauba advertisement ama thoklaki Madugi su exam pangthok tana ngasi fawba lairingai cherakta chatliba chahi lisingani ga kun mangagi me thada amuk anoba recruit advertisement thoklakpa haibasi laibak thibani maramaduna hayengdagi pangthokani haina tawriba recruitment process asi pangthokpa yaroi hanadagi panduna lairiba kumja lisingani ga 38 gi junior assistant multitasking 2020 gi advertisement da thokiba post singdugi process hana pangthokpiu hairiba wafam asima
MU authority da mangjong na hairuba matamda yarakidaba haibasi laibak tibani nakalamadom da pangthokadoriba recruitment process asida hanadagi MU da contract ka thabak tawduna laklaba staff kya amasu S bar oibana maram oiraga yawba yadre hairi maram aduna sukwina leraklaba staff singi maraiba karino haina hanglakpaga loinana masigi matangda MU CCESA amadi MU authority ga yasinaba ama puraktriba fawba agitation makha tana changsen kigani hairi nama anu undang-undang thukire aduni dudadi akoi manipur university da contract staff oina matam sangna queen dagi lera ba akoi myam je apply ta waya zadre kai gino ha ta gadi adu di advertisement andu gi upper age limit se sahi je 32 da fix to bire 32 du akoi ayamba adum graduate ko pesa ji ayamba am sahi tu lemak bar oira bani na ma to apply ta waya gadi do ko yana authority da kita le to view akoi je queen lai jara bani na akoi gi humanity ground da kitang kan yeng diraga kitang sangdok view ha bu do moi na tabidre akoi hanjan adu du gi wari ju maka ani hum thona thana jagre adu jo koi positive response phangjade aduga hujiki ji hujik hayeng dagi pekha power ni pekha to amu to return test ka pauni na opire adu juri hayeng dagi phangko khani do koi adu dadi ko support tawjade aduna koi gi tongan ba special exam ama pangtho pini haibagi thajaba ama PB tribal akoi siri protest du makaba na sakha jagigani hanbalaitana akoi siri protesting asi 2024 September 2025 tagi hauza baje adum ki definite na makaba na sakha jagigani Karmi Imphal Koba chathok chasen gi oiba gari gi service ama ngasidagi hawdokre hairiba Karmi Imphal asi miyam ni smartphone singdagi download tawduna mana chatningba mafam singda app asigi matingna gari waiduna chatpa yaragani app asigi matangda ticket like kuram na phongdorakpada Karmi Imphal da car e-rickshaw auto rickshaw bike na tingba sing waiba yaragani ahan begi oina ngasidagi Imphal East amadi Imphal West da service asi Fangangan Hairi Luinana, Sayolesigi Manunda, Nambol, Mayang Imphal Amadi Tawal na Tingbada, Brands Hangdok number same Sari Haina, Tikilna, Makatana, Fongdorakli. We Karmi Imphal Sina, Queen Atopo Service Command, Zeding, Sadiga Hajido, we Karmi Imphal is a family member Moina, Quigi Yawbayabi, sponsor Moina, Yawbayabi, Kudon Sapiri, Adugi, the Quigi number, official number, Dum call to Biona. Always available laini habidi sponsor oira matung da sponsor du makha da koi mathang habidi sponsor je kaino dum koi transparent oina hajage sponsor habidi samna bada ai isamu sponsor mane haje habidi ai gi makha da aina samna bada koi captain me am samna mi tara na ta mi kun tha ha pe kalo moji thaba pi ba adu isa jo koi gi habidi commission basis ta haje habidi rider sing duna habidi captain oin thobi ba driver oin thobi ba chinau sing na thobi do Tobiro Matunda Moina Taluba Pachadagi Adongi have like 3% or like 4% law Adugi commission Fang by Tane. Car the zoo Makaniam kind of say comfort car, have lay a normal car, have lay I would me Marie Tomba, me home Tombeaba, me Matobeaba, comfort car, Jolazere, Aduga Eoto has a Kangi Eoto Tobiriba, Aduga e-rickshaw Julay, Aduga e-rickshaw Eoto Lady, Aduga motorbike, I would carry Masata 2-wheeler. Ni tanga thu kai hedi emergency nang na ko habidi si gari je adu REG half tree REG atu da as soon as possible and the week nang da REG hapan ba tawri ko na Northeast Student Program for Awareness, Reach and Knowledge on Space. Any Sparky Makha Tarakpa Oina Manipurgi, Manga Suva Bechki, Mahiroi Singh, Indian Space Research Organization ISRO, Bengaluru Gidamak Ngasi Imphal Thadokre, Ministry of Donor Government of Manipurgi Makada, Government of Manipur Sinduna Pangtokpa Program Asida, Manipurgi Oina Agang Chama Kanduna, Magi Bech Kaidoktuna, ISRO da Space Science ki knowledge, Hangat Nabagidamak Hotnariba Sida, Manga Suva Bechki Oina Ukrul Kamjong, Tangno Wangoi Amadi, None District Tige, Angang Tarani to Kangatuna Ngasi, Isrogidamak Imphal Thadokibani, Kongset Adugamari Lainana, S. David, Senior Administrative Officer, Department of Education, S. Napongwi Singh the Fongdorapada, Mahiroi Singh Adu, ISSDC, ZN, Planetarium, URSC, Structure Chatuna, Makoi de Space Science ki Madam Dahena Kangba Ngamgani Habawa from Tamki, Loinana, Ukrul Higher Secondary School lecturer,
LS Masurina Sigumba Lenga ki program asiki makada Mahiroi sing store chatpa phangba sina makoi de space science ki maramda hena khangba hengat pada mating oiragani amadi program asibu sinbi bagi damak Ministry of Donor Government of India amadi Government Official Manipur bu thagatpa phongdoki training janaba pagi central government sinbi bani ase okoi se ngasi jalaga yaurani hayenga hangchit kase moi program ani le ala ISRO gi khoi gi facility am le ko agi mission operation complex kumba adigi ISSDC ko Indian space science data center kan ko sumo mam se extract su moi well pubi ne se guided tour ko man ada guide torga lunch nung pizza ni angang se padna aduga Jawaharlal Nehru planetarium da su pubi raga mo se ko kari kari to ino habdo tarik angle mo da encourage to ba ko science ki space ki matang sa si program ni ro pai directorate na mo mana sigi nodal department or ga sinja bune. I'm from Manipur district. First of all, I'd like to thank the Educational Minister and Ministry of Donor for giving us this opportunity. And we are excited to go to a place where our space system comes to reality, and we can learn many things from here about space and our Indian satellite system. And we are also really thankful for all of this because we get to see many things that we are not able to see. And I would like to thank the Educational Ministry and Ministry of Donor because such initiatives are given to young minds so as to make them dream big and learn from the best that is ISRO from India. And we are really thankful and would like to encourage such initiatives to be given to youngsters so that they can dream more big and dream for a better India in the future. Thank you. Today I am taking the 5th batch of students from Manipur for ISRO for an exposure trip to ISRO. So it comprises of girl students, then girls and 2 boys from Utrul, None, Wangkoi, Yangnopal and Kamcham district. We are visiting 4 main centers at ISRO. We are visiting ISRAC, we are visiting ISSDC, we are visiting URSC and also DN Planetarium. I would like to thank the Ministry of Donor and the Department of Education for giving us this opportunity. I believe that this is such a great opportunity for me as well as for all the students, because I believe that with this kind of experience that we have, it will enhance the students' knowledge on space and technology a lot. So with this, I would like to say thank you. Malang Kaithelgi Ahumsuba production oina putokadoba RK Muksana haina mingthonba Manipuri feature film gi yaifa thongni thoram ngasi pangthokre kwa Kaitel thokchom lekai de leiba BB film studio da pangthokiba thongni thoram aduda sine director Gil Manipur gi president Suwas Ina chief guest amadi film forum Manipur gi vice chairman loinana Malang Kaitel gi president BB Surjit na thorom gi president oina sarukya ki film asi audio drama pirangna panthungda yumpham oiduna Minarani Mutumgi story da Ozit Babu Ningthauzamna screenplay tawri film asigi director Deb Thoksomni film asida maruaina Suras nga sepam gepelina mayang langbam Ningthauza Zevidia Ranjan Usam Rima Laisram Negozit Priya Yumlem Nam Premanandra Mona Sapam Yaiphabi Bidyarani Amadi Ngakpigani Yumlem Bam Premananda Mona Sapam Yaiphabi Bidyarani Amadi Chingkhaina Chingbana Maru Oiba Miwising Oidi Film asigi cinematography Naubi Kangla editor Bali costume Bimol Taurem Amadi makeup Poison Kuraini Tharonga Mari Leinana Malang Kaithel gi present BB Surjitna Manipur film industry hena chokhatnaba hotnabada Malang Kaithel lauriba thaudang sin film bu pambi basingna hena sagat minasi haiki Lamdam asida puthokliba fisa lonsa gi pothok singbu miyamda hena fanghanaba ari laima collection haina mingthonba showroom ama ngasi hairanggung thong ningthemcha karongda hangdokre thoramaduda thongju assembly constituency gi MLA thongam Biswajit kiloinabi Junairon thongam amadi maru oiba mioi kyasu ngasi gi showroom hangdokpagi thoramasida sarukya ki thoramaduda tongan mafam kya dagi lakpa mioi kyasu sarukya ki waga loinana nupi singi oina iramdam da sajaba fi fanik na chingba firol kyasu showroom asida fanganle
Manipuri government hospital singda layeng balakpa mioi sibagi chang wangkhalakliba Dr. Singna Jackson bawatpadagin haina amkilgi president Laurem Bab nganbina fongdorakli ngasi Manipur Press Club ki thangjing hall da luptara nipan amkil UPF NIPCO Nalan Nimpal Anul Thawbal Ima Nupi Samas Tami Chingmi Amfa Kada Mapi Council Ichel Masalaima Pawoi bi Kaitel Pauna Kaitel Amadi Semgat Chagat Palu ki mioi singa loina pang thokiba pawgi mi phamamada wafamasi amkilgi present Laurem Bam nganbina fongdok tun haikibani Manipur da ladiba sel paijadaba laidaba mioi kyana private hospital singda layengba ngamdabana maram oiraga government hospital singda layengba lakpada mioi kyasi anaba yaurakpa simak laibak thibani asiana yaurakpa simak laibak thibani hospital da asiana thokpa haibasi chatnadabani adumoinamak government hospital singda thabak toriba Dr. Singna Makoina anaba mioi singbu ningthina yengbagi mahutta atopa private hospital singda chatuna sel hena taning badagi hospital aduda intern tawriba amadi PG gi mairoi sing thadoktuna layeng hanbadagi misi minagi tang wangkalaklibani anaba mioi amana hospital da lakka matamda mahaki anaba du faragani khanba wakalonda lakiba ngaktani aduba hospital ayambada thabak tawriba doctor amadi nursing na anaba mioi singbu ningthina loina bidaba Anan Bepiron Setuna Hospital da Laktuna Anaba Mioi Singda Sokan Ningdabagi Chatnabi Ama Lerakliba Doctor Amadi Nurse Tamba Horakpada Anaba Mioi Sing Bukaram na Loina Gani Haiba Ningtina Takpi Tambiba Pami Loina na India gi tongan by state single Ladiba Hospital Singdagi Doctor Amana Mahaki patient Ama Layeng ba matamda Soidangam Danaba Atop Doctor Kaya Tana Duna Layeng Bachatai Kariso Laitaba minor case Amagi Layeng Balakpa Mioi Kaya Government Hospital Singda Sibegi Watok Tok Libasi Matangda Toktanaba Dr. Singna Jackson Bafai Amadi Government Hospital Singda Thabak Toriba Dr. Kayana Masagi Clinic Hangdokpada Natana Private Hospital Kyada Thabak Tokduna Government Hospital da Ningthina Thabak Tawdriba Sing Athugo Matamda Thadokpiu Karigumba Luptara Nipana Tizin Bada Thengnaba Thoklabadi Maduda Thorakpa Afafatagi Tekchak Pumba Private Hospital Thabak Toramliba Dr. Aduna Puzagadabani Masida Natana Hospital da Anaba Layeng Balakliba Patient Singa Lonerakpa Imung Manungi Mioi Singnasu Dr. Singda Ka Henba Thawong Chathariba Si Tawbigan Hainasu Fongdoki Haki Makada Layeng Badu Achobaduna Senior Duna Layeng Dana Magi PG Tawbumba Adagi Equity Dr. Tambalo Pagi intern kuba kangbu singini yenge ba intern kuba kangbu singini yengba matamda tasirang ki mo su khangna na yeng mani mani yaya khoi adu ko tawba khaktadi senior da consult tawga gari hida thagani gari tawgani hai ko kupna leina na kanda adagi senior duna adu dia ko tawba to bani hai da kupna tawga da mo kota senior duna su lamsam hairappa aduga koigi intern puriba PG tamiba kangbu jingyan su lamsam de da toksan badana thokpa thodo ngatani haibasigi aikoina koigi siriba mioi sindagi aduga mafamduda inquiry chapata thangiba mioi sindagi aikoina adum phangba ngami adunadi doctor haisida chatlagadi mioi bisi soidan maki hingani aduga koina cinema drama da su doctor haibase laini gani yang hajabai mawungda ngangba koi adum thenagi adubu laini manakta chatlaga thawa sabidabadagi siba haibase masi yang maitaba machi tawhidaba thaba amani aduga loinana Manipur da PG tawba lakpa intern puriba kangbusin aikoigi Manipur gi lonji thokdaba kaya ama yawi adu aikoigi maitai masana outside ka doctor oibu matamda nurse oibu matamda mafamdugi loan kadana ngang na pogone ngang aduga sidana makhoi loan du ngang abanina patient du da kari hairi no kari aikoina hairi ji kari hairi ma hairi jina kari no khangdaba lansam gi kuyeng mase masi tawai biganu Thawal College ki Department of Chemistry amasung Department of Environmental Science ani na punna sinduna World Ozone Day 2025 ki palan thorom ngasi college asiki multipurpose hall da pangthokibaga loinana palan thorom aduda mari leinana poster competition amasu pangthokre
From science to global action haiba pandamda pangthokiba palan thoramadu college sigi principal professor A Navachandra Singh na athoiba mitunglen Thobal College Teachers Association gi president and 𝐿𝐸𝐕 Singh na thoramapu aduga college sigi internal quality assurance cell 𝐼QAC gi coordinator professor 𝐿𝐸𝐸𝐸 na akhanaba mitunglen oina sarukyaki thoramadu gi sarukam oina pangthokiba poster competition adugi makok mathang taraba mairoi sing dasu mana mathum sing ngasigi mitunglen Singh na yenthoki 3 months saturation campaign on financial inclusion scheme at Gram Panchayat level gi manung channa nongmagi oiba financial literacy camp cum credit linkage program ama ngasi Thobal district ki Hairok part 2 Laimayung community hall da pangthokre Department of Financial Services India gi liting makada Manipur State Cooperative Bank MSCB Limited Thobal district branch da sinduna pangthokiba camp aduda PMJDY account opening PMJJBY PMSBY APY 𝐍𝐿𝐸 of all SBI account digital fraud prevention and unclaimed deposit ki matangda miyamna tawgadaba tawroidaba sing amadi bank na piriba khudong chaba kayagi matangda miyamda gyan tahanki Thobal district ki manungda leiba primary agriculture cooperative society singna sarokya kiba kempatuda khangatlaba gram panchayat level cooperative society ki society nipan gilomi chamaga nifumdoida kisan credit card KCC scheme gi makhada punna lupa lakh humputaruk henbagi loan gi sanction letter singsu Manipur State Cooperative Bank Limited ki maikai degi yenthoki kem adu Thobal district ki dana tana Manipur da lairiba mipum kudingmaki senmit loan phagat hanaba India government na paikhalakpa thorangi saruk ama oina Thobal district ki State Cooperative Bank asina asigum laba thoramasi pangthokpani hairi ngasi gi kem patugi atoibe mitunglon gi warol thamnaduna DC hana kamaina hai Mamangi matamdadi bank na piba kanaba sing asi miyamna khangbagi chang yamna watlami hojikti lenga nga tonga me scheme kya puthokpana miyamgi apamba phangbagi chang yamna wangle miyamna su lenga na piba khudong chaba kanaba kya hena khangnaba amato oina hotna minasi haiki Hauzik paugi marakhat na lan na tharong ki pauzela ma pizari aikoi gi irakta tinbirambi laimazam ningol sachi chanu na magi nungsiraba imung manung maruk mapang singbu thadoklam laga haukiba tarik kulhumdoi leiba pokpa numit tha mapan ga ing kumja lising ani ga kunmanga da laikhidre lakliba tarik kuntare thangja numit tha mapan ing kumja lising ani ga kunmanga da laikhidrabi gi mangani laihun thokle amadi lakliba tarik ahum irai numit tha tara ing kumja lising ani ga kunmanga da lana tharom pangthok lagani haina imung manugi maikei degi pauze lakli '36 Vavagai Assembly Constituency ki manung channa
Hangundagi maibam konjil fawagi lambi asi mapu pandabaga pangkhak oire haiduna MPCC gi OBC chairperson Sakir Ahmad na fongdokre uchiwa nastau amadi maibamda Imphal Turel gi nongchuk thangba sarukta kaiduna ising ichawna sokallaba imung chani ga yankhairom khangatuna nongmada changdraba yadraba potlam sing yenthokibaga mari leinana mahna wafamasi haikibani magda makhata na hai lambi asi nong tarako matamda ising thumjenduna chatpa yadaba amadi nusa saba matamdana uful hauduna satpada nungaitaba lambi ama oire hairiba lambi asi khungang mari mangagi lifeline chu oiribani maramasina hairiba lambi asi lenga nga thubada meeting changbinaba mahakna puning chingsinke thokiba ising ichauda awana tahauraba sing maruena maibam haibong makhong uchuwa 𝐶𝐤𝐷𝐿 amadi irongda relief ki material sana thaknaba cheng hawai asa thau alu thum na chingba item khara charakna yum chani yankhai mukta yenthokka haujare we are going to start to distribute the materials is affected by the flood about 250 household we are going to distribute aduga haujik ichawa sigi matungda kendra sigi mapung oina khundariba hangul 𝐶𝐤𝐯 hauraga maibam konjil phawasta lairiba lambi thong ase aduki matik natai chadre ukul na chatpa ngamdre yengsinbinaba kana amata laibadawna tawribasi mari leinabisingna yensinbidragadi akhoigi ichawa sigi matungda tholakpa yaba ana ayek kaya amasu hairiba lambi thong phatabasina maram oraga uful waifalsina anaba kaya yawrakgi akibasu lai oja sagirna asiar person OBC manipurina mateng khara pangba lakpibase akhoigi maikaidagi thagasaba phongdokjari District Administration Thawal gi meeting makhada District Health Society Thawalna Swasthya Nari Sasak Parivar Abhiyan Health Camp Singh Thawal District lairiba District Hospital Community Health Center amadi Ayushman Arogya Mandir Singda leptana pangthokli special amadi regular camp sing pangthoktuna praja singda maruina nupi amadi angang da kanaba piri primary health center lilongda pangtokpa program da District Hospital Thawal da specialist sing maruina pediatrician gynecologist dental amadi hospital asigi doctor sing loinana tongan tongan ba ana layeng gi khudong chapa sing piki loinana District ki NCD team National Vector Borne Disease Control Program Immunization ki team sing na awareness program sing chathaki National Program for Health Care of Elderly gi makhada ahaloraba sing da walking stick amadi simili ball sing khudol tamki free health camp asida free OPD free diagnostic free screening amadi lemna hidak langthak sing su piki manaba program sing asi primary health center nongpok sekmai da su pangthoki District Hospital Thawal dagi gynecologist medicine na chingba specialist sing yauki adolescent health ki counseling su piki mapamaduda sahi maudraga nipan surabi ahal anida walking stick kudol tamki Ayushman Arogya Mandir Wangkhem Community Hall da pangthokpa program da TB patient da Nixi Mitra volunteer oina Srimati L Kunjeswari Community Health Officer AAM Wangkhem na TB patient amada food basket piki amadi CAC Yadipok Dr. Singh Laktuna kungang adugi praja singda ana lengi khudong chaba pibaga loinana lemna hidak langthak sing phanghanki Swasthya Nari Sasak Parivar gi saruk ama oina voluntary blood donation camp amasu blood center District Hospital Thawal da miwai kunmari EP dina dan tauki RIMS na Swasthya Nari Paribar Abhiyan gi makhata na chatharakbo oina nipan suban nimita blood donation camp ama Nelit Akampata mapungfa na pangthokre camp patuna donor humfu I dan tauki loinana tongan ba health amadi wellness initiative sing pangthoktuna digital ava drive yoga session amadi hypertension diabetes amadi cancer khangdokna ba NCD screening tauki loinana psychosocial amadi mental health support session sing su pangthoki Cancer gi matang de awareness amadi early detection camp pama pangthokre miyambu cancer laina dagi ngak thokna bagi damak progressive artist laboratory pal
लंबोई खोंगनांगखोंगदा पांगथोकिबा कैंप अदु कैंसर सर्वाइवर ऑफ मणिपुर अमदी हेल्थ केयर प्रोवाइडर कारकिनो ससिंदुना नेशनल हेल्थ मिशन NHM फ्री डायग्नोस्टिक इनिशिएटिव की मखादा पांगथोकिबनी कैंप अदुदा मियोय क्यादा कैंसर दगी करमना ngaktokani haibagi matangda awareness pikibaga loinana health checkup su tawki District Olympic Association Thawal amadi District Administration Thawal ani na kucham naraga ngasidagi Thawal District ki manungchana leiba Wangjing Kodompokpi gi Pak Chauraba Sanabungda ahanba District Olympic Games 2025 ngasi ayukta khongdokre thoramadu Thawal District ki Deputy Commissioner Games asigina Chairman Hana Kamaina Chief Guest Manipur Olympic Association ki President Sunil Ilangwamna thoramapu aduga DIG Reigns II Thawal Jogesandra Howizam amadi yaski apigani DIG Reigns to Thawal Jogesandra Howizam amadi yaski Director Dr. Mayengbam Veto na Guest of Honor oiki thoramaduga mari leinana Chief Guest ki role piraduna DC Hana Kamaina fongdokibada ngasi hawdokiba game asina matam kaya awaba wakal kaya galoinana laklaba ekoi pumnamak amado oina punsinduna ekoi unity laibaga wakalon uthokminasi haibagi pangthokpani haiki Thawal gi praja khudimakna yamna thawai yauna amadi kathokpaga loinana game asi mai pakna pangthoknaba hotnabasi district administration gi maikedi gi apeno po I haiki thoramadugi makhata na guest of honor gi role piraduna gas ki director Dr. Mayengbam Beto na fongdokibada mamanga ipai pugi matamdagi chatnaduna laklaba amadi matamdugi ahal kyana pamjaramba meitei eikogi masana kaya amadi punsinbegi pamjaramba manglan kaya khadadi thunglagani khali haiki district asida Lairiba District Olympic Association na asubna mathau ningthina tarokpa asida apen bakaya fauki Makhatana department ki maikedi pangba yaba mateng panglagani haina fongdoki loinana ngasi gi thoramaduda Thawal District ki Superintendent of Police Sivanand Survey Commanding Officer 3rd IRB S Hemant Singh amadi State Director Mera Yuba Varat L Marjit Kumar Su Sarukyaki Karam mongda karamaina mamai sungadage Madam, to stay away from drugs and other substance abuse of women, Tado Halaga, Karamaina Kamaidona, Tawagi, Akoye, Inkala Libangan Sinse, Karamba discipline the Karamamong, the Kamaito Pukalakatagana, Anoba, Manga, Namano, my game of Porapani, I look again. Tawal district, player Pava, discipline Kudimaki, Mayama to even. The police department, superintendent of police force, or Sarita Sisu, Thawal Dagini, Thawal Kuno Dagini, Ozi Sandara New Laiva, Adagi, national level, Thawalagi player Kiana, ISL Sanariba, India team Macho Moham Kariba, Adagi medal Pangaba Satramia Kayaliba, Puna Maxi Loina Punjalaga. Ngasi hangdoi Olympic Games na hana Arjuna award oigraba dagi atai mayam sina guide tawbiraga hawgalaiba angang singsibu karamba lambida puraga hena national player international player adai world ki level da afaba player kya puthokna ba hena Aroibada maruiba pau amuk khana pizari Kuntraum de Suba Assam Rifles ta Chatarakiba Ambusher Chenabini Haiba Kadrama Manipur Police na Fagat Pangakre Amadi judiciary system laitrabadi democracy ki wahanthok laite haina veteran politician all joina fongdokre ngasi ko ina notice window TV na sandok chaba numidangi manipuri pau matang ngase loizare mideng tabiri bapum nong pomukana kurumjari
Central Government ki thabaki exam mai pake khallagadi kari pagadabano khangada. Welcome to SGT University, empowering tomorrow's leaders.